Hi ma'am, ma'amgidamagta nungairaba paujal amakhatang. CB Enterprises na sinjaba giveaway achauba amakhatang thinjari kumsi 2025 ki adom gi luck daw yengbiho lakliba August ki date 15 nungthin gi pung manga chap chana akoina Facebook ta live throw tawjagani hairiba enterprises asigi page Facebook tana CB Enterprises imphal haina leibani aduga Instagram da su chap manana CB Enterprises imphal haina leibani hairiba giveaway je yauna baidamakta yamna lairaba rules khara haijaramge number 1 da follow our page hairiba enterprises asigi page animak follow tawbiramgadabani natraga miyoi ahumda tag tawbiramgadabani aduga number 2 da hairiba thagaliba post asibu like tawbiramgadabani aduga number 3 da share this post hairiba thagaliba post ase akoina share tawbiramgadabani aduga number 4 da comment da done khakta thabiramagadi adum yare thamjariba pricing first price ta brass ki oiba pitrai gi oiba laikon set hairiba price asi first price ya atopa jati amana phau khiba taragadi laikon na tabida atopa da dum change tawba yagani ko aduga second price ta Bajaj ki stand fan ama aduga third price ta Bajaj ki grinder aduga fourth price ta Divya gi filter aduga fifth price ta Pitrai gi khujai ama aduga consolation price ta miyoi traunga khanga chagani hairiba miyoi traunga sigi damakta electric kettle amamamga prices main thamjari mayam su suksoi sojana yaubiyo kumsi 2025 chahi mayai chalakpagi dawse kamaina leige haibda punna yengthokminase hairaga asigi di swaida dum loisinjarage